Proxy tauge haiba yadabadagi Kurai Assembly Constituency ki polling number 3/11 amasung 3/21 da phamba Congress Party ki polling agent aki akhang pirakiba adu mari lainabo authority na matik chaba action lokhat piu haina MPCC ki working president KS Debratana taksilagli Congress Bhavan da pangthokpa paugi mifam amada wafabase fongdokladuna Debratana hai ngasi polling station taramathoi da repoll taukiba adugi manungda yauriba Kurai AC ki polling station 3/11 amadi 3/21 da Congress Party ki inner agent oikiba myoi singda sakhangdaba singna chaning basa horo hayengdagi chaba phanglaroi haiba wafam phongi kuthangda kihalaki Thawong asidi agent singge punsi temsingna ba honarakpaga chammanei polling number 3/11 Moirang Kampu Sajepta inner agent oikiba Yumnam Azita mobile number 8131063440 dagi call tawraga attack tawgani haina kihalaki Hiramasigi matang da mari lainaba police station da agent asigi security pibinaba haijakre loinana Kurai Thongam Laikai da hangba polling number 3/21 da agent oikibi N Sitarasmi da su mahaki imung manungi myoi singda agent oiba toktrabadi afaba oiroi haina kihalaki hairiba agent asigi oinasu security piraga ngakpinaba khangankre phone gi kuthangda kihalaki ba do Congress ke agent sing asina mikhal niyom chumna pangthongnaba amade proxy na chingba thinglubagini handak pangthokiba Lok Sabha mikhal asida polling station Yankhairom da proxy ka hena tawba amade boot capture tawbana chingba thawong kya chathaki hairiba polling station Yankhai ase repoll tawbinaba CEO Manipur gi kuthangda ECI da wakatki adubu polling station taramathoi khaktamak repoll tawnaba khangatlakhi Lemhauriba polling station singasida karigidamag report tawdribano haibagi maram mari lainabo authority na pifam thoi haina su Debratana makata na phongdokhi polling station da tariba agency loktho natragadi ahakpa cherak pigane na private miscreant singna lanai miscreant singna phone masagi phone dagi phone tawduna kian bai sisu amna dangerous oi ba issue mane proxy voting yadana ba haibana singba I-card ka changai ba mega manaram daba vote yanthong asina haibana singba punamasi yadabagi neba maroina tawlibse niyom chumna thadana ba hona ba punamasi mayok te lepsalak pa haibatai aduna hoje agency ngasi mayumda leibangam dadana magi secure ba jaga da mari mata singi kari gida chena dana khangi hojikse hyper sensitive polling station bhawa sarkar na ngakpangam dabse masi government asina democratic establishment mayam se thabak si kharmai tawri no aje hanginga amu oi